Ngara numida wairam phongkiba panam pause diki maru oiba pau khara khangatsaraga miyamda khudo tamjage May ahumda pangthokadariba miyamgi mifamda yelawmi kanjaba akanba warip lawmin hause kokomi Pakistan amadi Bangladesh masasing thidokliba asigum Myanmardagi sangsilakliba ilege American singsu thidou khuraijam athauba lakliba May ahumda sahi ani faraba Manipur crisis Haibasida Manipur Miyamgi oiba People's Convention ama khumalampakta pangthoklagani mifam asida miyam punamakna Nongmei sinthale piduna saruk yabibaga loinana yelawmi kanjaba miyamgi oiba akanba warep lawmin hausi haina kokomigi maikeidagi appeal tawrakle wafam asi ngasi lampheda leiba kokomigi office da pangthokiba pawmisinga unaba amada kokomigi convener khuraijam athaubana phongdokhibane mahakna makhatana phongdokhibada Manipur da ngasi phawba chatharakliba irang ase lakliba May ahum asida sahi ani mapum pharagane lamdam asigi yelawmi oiriba maitei kaya masagi maramda saidangba ama oina leirakpa sahi ani sujilakle oiriba phibam asi yengjuda miyamgi oiba mifam asi aikhoigi oiba apuma warep ama launaba pandamsu thamle hariba asigumba numit asi lamdam asigi tungan makhalgi sintha pariba singna Nongmei sintha leptuna miyamgi oiba mifam asida saruk yabinaba wafam thamlatuna maitei khakna tana lamdam asida khundariba kangrup phurupsingsu puna saruk yaduna miyamgi oiba wakhalolsing puthoknabagi wafamsu thamlakhi oiriba phibam asida India government gi maikeidagi thaba amata pangthopa udaba amade loisimbagi phibam di lairadana miyamde hena samamna halaga thamle Tongan phurupki lusingbasing lamdam asida leiriba akhang ahising IDP singsu puna yauraga pangthokadoriba mifam asida akanma warep ama lahause lebak mamai chumnaba honabada miyamna mateng pangbiu miyamgi hak phanganaba apuma phirep ama lauraga India lengakta taksinsi haiki nakal amaramda pawmisingna hangba wahangi pakhumpiraduna khuraijam athaubana makhatana hai India lengana Manipur thokliba conflict asiga Kashmir thokliba conflict asiga yamna khetnaba oina manadaba mi ingda yengliba asimak leibak thibani Kashmir thokliba thodokta India lengana thubada action lakhotuna terroristing bo action lakhotli adubu Manipur da mapalagi changnakliba narako terroristing na landarak padadi karigumba thaba amata paikhataba asina Manipur da leiriba miyambo inthoklaga thamba lanjena duna leiriba miyambo Hanna yengbidaba Nongmei chanaba khara piraga thambagi mawongda chathaba amade atopa state-singda thokpa thodokdana Prime Minister masa chatlaga yengsinba aduga Manipur da Nongma phawba lakhidaba sina hena miyamna sauningba helibani haiki mahakna hai phaminaraga wari sananaba hotnadringe mamangda India lengangna haurakliba irang ase kumna khangba mathau tai mai leithoktuna leibagi mahutta thokliba issue asigi chapchaba warosim puraknaba thodang lawgadabane Paharagam attack matungda India gi state khudimakta Pakistan amadi Bangladesh masasing leibara khangdoknaba lakholakliba khongthang asi aphaba khongthangni adobo Myanmar dagi sangsilakliba ilege American singsu khandoknaba miyeng thamgadabani haiki miyamda nungaitaba chamamnaba kaya ama poaliba asi athubada leptuna thabok paikhapa matam oire hainasu mahakna makhatana phongnoki makhatarapa pauda Manipur police na state sida ilege Bangladeshi amade Pakistani masasing leibra haina thiba hokre Jammu and Kashmir gi Paragam Taylor thodok matung India government na lakholaba thorangi manungchanna Manipur police na state asida ain kaina changlapa Bangladesh masasing amade Pakistani masasing thi humbagi thabak chathaba hokre PTI gi paw matung ina Manipur police na ahamba oina thi humbagi thabak Survey and verification tampaki tungan ba mafamsing maru oina lilong minuthong kokta mayang Imphal Sora amasung kairangda chathaki Manipur da valid visa natraga inline permit ILP yaudana unauthorized oiba mawongda foreign nationals sing leide having intelligence ki paw phangbadagi Manipur police na thi homagi thabak chathaba hokibani thi homagi thabak paksana chathanaba Manipur police ki Makok thongba officials singna police station khudimakta khangankhibaga loinana thi humbagi thabakta karigumba ain kaina Bangladesh amade Pakistan masasing lairamba thengnarabadi makhogi mathakta chapchabai legal action sing lakhotnabasu khangankhere haire amaromda
Manipurgi ADGP office na thadorokpa zerol amada valid document paidaba Bangladesh amadi Pakistan macasing laibra haina thibagi thaba ahanbagi oina tampaki khandoklaba mafam kharada chathaba hore. Manipurda illegal oina foreign nationals sing leiramba yabagi oithokpa lei haibagi intelligence ki pau phangbaga thiba hombagi thabak chathanaba police station singda khanganbaga loinana leirambaga thengnarabadi makhogi mathakta chapchaba ain ki oiba thabak lokhanaba khangankhre haire. Atopa makok thongba police officer amana phongdoropagi matung inna verification process ta phangba documents sing ningthina record tongnaba police station khudingmakta khangankhre. Ngarang na han Gujarat thi hombagi thabak chathabada valid document paramdaba Bangladesh amadi Pakistan macha lising hena masak khangdopa ngamkhiba adumakna maram oiraga Manipur da chu thiba hombagi thaba asi chathabani. Official aduna makha taraduna awang nupoklamdam sing maru oina Manipur da ain kaina mitop changsilakpagi wathok sahi kayagi mamangdagi mayoknaduna lakle. Mamang sahi lising aniga subna kunga marigi December thada Manipur police na Imphal West ki manung chamba mayang Imphal lagi ain kaina changsilapa Bangladesh macha kunma bol phaga pangamki. Makata na foreign national sing achida sasinaba inaran permit ILP pass amadi atai sasinaba document sing pirambada chenaba review department ki official su phaba laikravani. Maru oina pahargam thodong matung awang nupok station da ain kaina meireba macha sing sanglakpra haiba yengsembagi akamba thabak satharakibani panbayabade pahargam thodong matung Ministry of Home Affairs na India da leiba visa paiba Pakistan sing makhogi visa matam tha asi kunga tareta matam loisinduna masigi mamangda India thadoknaba khanganba laikravani. Amaromda hanagi chief minister Nongthoma Birena ex thadorokpa warol amada mahangna chief minister oiringai matamda mitop miyansa sing ain kaina changaktuna leibra haina thigapagi thabakaya ama chathaki madu mahaki maranai gi natte state asigi miyamgi amade tungi mirogi damaktani. Lamdam asigi mising yamjadaba yelawmi sing mitop miyansa singi makhutagi kanabani ngasisu makha chathahaningi tungi mirogi damak haina phongdorakli panbayabadi. Nongthoma Birena chief minister oiringai matam Surusangpurdagi ain kaina changlakpa Myanmar macha humdraga manga phagatpa laikravani. Phagakhibasingi manungda nupa kunga manga nupi kuntraga manga amadi angang kun yawkhibani. Makhatarapa pauda MLA kunmathoi ne Khutyek piduna Modi amasung Amit da government sembagi thabak paikhatpinaba cherol pisingkhre. Athuba matamda lusingba khalaga governor da government semnabagi claim tawragani. President rule lairiba state asigi BJP amasung mapang oina chapminariba party singi yauna punna MLA kunmathoi ne Khutyek piduna Prime Minister amasung Union Home Minister da anaba government ama semnabagi dama aiba cherol pisingkhre haire. Makhatarapa pauda Nongmei ge konana Chin-kuki-Mizo army ge cadre ahum phare. Ngarang security force na Chirochanpur district ki Behiyang PS na koliba Indo-Myanmar border dagi Myanmar gi phaisa tagi ngamkhaila na drug lalonbada chenaba Chin-kuki-Mizo army CAMA gi cadre ahum khusu khula gi konana phare haire.